ꯂꯤꯁꯤꯡ ꯑꯅꯤꯒ ꯃꯉꯥꯒꯤ ꯖꯨꯟ ꯊꯥꯗ ꯊꯣꯛꯈꯤꯕ ꯀꯩ ꯑꯦꯟꯀꯥꯎꯟꯇꯔꯒ ꯃꯔꯤ ꯂꯩꯅꯅ 16 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯄꯔꯁꯅꯦꯜ 16 ꯀꯣꯔꯠ ꯀꯥꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯤꯁꯤꯡ ꯑꯅꯤꯒ ꯃꯉꯥꯒꯤ ꯖꯨꯟ ꯊꯥꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯀꯤलिꯡ ꯀꯩ ꯑꯦꯟꯀꯥꯎꯟꯇꯔ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ CJM Imphal Eastꯅ 16 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯄꯔꯁꯅꯦꯜ 16 ꯀꯣꯔꯠ ꯑꯁꯤꯗ ꯐꯤꯖꯤꯀꯦꯜ ꯑꯦꯄꯤꯌꯔꯦꯟꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯨꯃꯣꯟ ꯇꯧꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯉꯥꯒꯤ ꯖꯨꯟ ꯊꯥꯗ 16 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇ꯭ꯔꯨꯞ ꯑꯃꯅ ꯀꯩ ꯑꯦꯟꯀꯥꯎꯟꯇꯔꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯐꯥꯏꯔꯖꯝ ꯀꯦꯁꯣꯔꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯕꯅꯤ꯫ CJM Imphal Eastꯅ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBI ꯚꯔꯁꯦꯁ ꯃꯅꯨꯆꯦꯟꯗ꯭ꯔ ꯁꯤꯡ ꯑꯃꯗꯤ ꯑꯦꯀ꯭ꯌꯨꯁ 12ꯒ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯔꯤꯒꯤ ꯑꯣꯛꯇꯣꯕꯔ 30ꯗ ꯊꯥꯔꯛꯈꯤꯕ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯤꯁꯦꯂꯦꯅꯤꯌꯁ FIR ꯀꯦꯁ ꯑꯁꯤ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯥꯊꯣꯏ ꯃꯥꯔꯆ 9ꯗ ꯔꯦꯖꯤꯁ ꯇꯧꯔꯕ ꯃꯇꯨꯡ ꯃꯤꯁꯦꯂꯦꯅꯤꯌꯁ ꯀꯦꯁ ꯄ꯭ꯔꯣꯇꯦꯁ ꯄꯤꯇꯤꯁꯟ ꯑꯣꯏꯅ ꯑꯃꯨꯛ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯅꯤꯊꯣꯏꯒꯤ ꯖꯅꯋꯥꯔꯤ 16ꯗ ꯅꯧꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯁꯟ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ EEVFAMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ CBIꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SITꯅ ꯀꯣꯔꯠ ꯑꯁꯤꯗ ꯄꯥꯏꯈꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯐꯥꯏꯔꯖꯝ ꯀꯦꯁꯣꯔꯖꯤꯠ ꯑꯁꯤ ꯂꯤꯁꯤꯡ ꯑꯅꯤꯒ ꯃꯉꯥꯒꯤ ꯖꯨꯟ 10 ꯁꯕꯨꯡꯈꯣꯛ ꯈꯨꯅꯧꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯗꯒꯤ 16 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯩꯖꯥꯡ ꯁꯥꯏꯂꯦꯠꯀꯤ ꯖꯒꯥ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ꯫